ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯉꯥꯔꯤꯜ ꯂꯩꯅꯥ ꯑꯃꯗꯤ ꯈꯨꯗꯣꯞ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ D.N. ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯥꯃꯨ ꯑꯣꯏꯕꯤ ꯇꯥꯏꯕꯪ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯥꯏꯕꯪꯒꯤ ꯑꯄꯥꯝꯕꯁꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕ ꯑꯁꯤꯅ ꯅꯥꯃꯨ ꯑꯣꯏꯕꯤ ꯀꯅꯥꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯇꯥꯂꯣꯏ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯇꯧꯔꯤꯕ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪꯅ, "ꯑꯣ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦꯗꯅ, ꯉꯁꯤ ꯑꯁꯤ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯃ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯅꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯍꯥꯟꯅ ꯌꯥꯎꯔꯒꯦ, ꯑꯗꯨꯒ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯄꯥꯝꯖꯕꯤ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯀꯨꯝꯍꯩ ꯇꯧꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯌꯨꯝ ꯂꯥꯏꯔꯥꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯏꯕꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯇꯥꯏꯕꯪ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ? ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕꯔꯥ? ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯍꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯑꯩꯕꯨ ꯂꯨꯝꯅ ꯂꯧꯗꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯩꯔꯥꯛ ꯑꯃꯗꯤ ꯅꯉꯣꯟꯗ ꯄꯤꯕ ꯇꯥꯔꯦ꯫ ꯅꯠꯇꯦ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯆꯥ ꯑꯣꯏꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯔꯤ꯫ ꯅꯅꯥꯏꯗ ꯆꯩꯔꯥꯛ ꯐꯥꯎꯗꯗꯤ ꯄꯤꯕꯤꯒꯅꯨꯗꯣ ꯂꯥꯏꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯗꯤ ꯇꯥꯏꯕꯪꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯈꯤꯔꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯏꯕꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯇꯥꯏꯕꯪ, ꯇꯥꯔꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯁꯨ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛꯇꯤ ꯄꯤꯔꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯗꯧꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯀꯣꯛꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤꯀꯣ꯫ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯀꯨꯝꯍꯩ ꯂꯩꯔꯕꯅꯤꯅ ꯅꯍꯥꯛꯁꯨ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯈꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯂꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯃꯥꯒꯤ ꯐꯝꯕꯥꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯔꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯇꯥꯏꯕꯪꯒꯤ ꯃꯃꯤꯠꯇ ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯂꯩꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪꯒꯤ ꯃꯑꯣꯡ ꯎꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯍꯥꯎꯅ ꯇꯥꯏꯕꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯀꯔꯤꯅꯣ, ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯣꯏ, ꯎꯪꯐꯝꯕꯨꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯈꯨꯗꯣꯜꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯋꯥꯈꯜ ꯁꯣꯟꯊꯗ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯣꯟꯊꯔꯤꯕꯗꯨꯕꯣ? ꯅꯍꯥꯛꯀꯤꯁꯦ ꯑꯔꯣꯟꯕ ꯑꯃꯗꯤ ꯂꯩꯔꯝꯈꯤꯒꯅꯤ, ꯑꯩꯉꯣꯟꯗꯁꯨ ꯇꯥꯛꯄꯤꯗꯦ"꯫ "ꯂꯩꯍꯥꯎ, ꯅꯍꯥꯛꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅ ꯉꯥꯔꯤꯜ ꯂꯩꯅꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯤꯕꯁꯤ꯫ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯂꯝꯕꯅꯤ꯫ ꯑꯗꯨ ꯂꯩꯍꯥꯎ, ꯅꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯑꯗꯨ ꯐꯔꯦꯁꯦ, ꯑꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯩꯒꯤ ꯉꯥ ꯇꯨꯡꯒꯣꯗꯨꯒ ꯏꯟꯗꯨꯒ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ, ꯑꯩ ꯇꯨꯔꯦꯟ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ"꯫ ꯂꯩꯍꯥꯎꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯔꯦꯟ ꯌꯧꯔꯕꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯕꯪ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯑꯁꯤꯕꯨ? ꯅꯣꯡ ꯇꯥꯕꯁꯨ ꯅꯠꯇꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯋꯥꯡꯈꯠꯂꯛꯂꯤꯕ? ꯀꯥꯟꯅꯗꯦ, ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯉꯥ ꯈꯔ ꯐꯥꯗꯕ ꯌꯥꯗꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯥꯏꯕꯪꯅ ꯄꯥꯏꯔꯤꯕ ꯏꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯪꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯝꯂꯛꯂꯕꯗ ꯇꯥꯏꯕꯪ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯈꯔ ꯁꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯉꯥꯔꯤꯜ ꯂꯩꯅꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯃꯥ, ꯉꯁꯤꯗꯤ ꯏꯃꯥꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦꯕ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ
ꯏꯃꯥ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯌꯥꯗꯕ ꯇꯧꯕꯤꯒꯅꯨꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯕꯣ? ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯆꯥꯅ ꯉꯥꯔꯤꯟ ꯂꯩꯅꯥ ꯑꯣꯏꯔꯕꯁꯨ ꯏꯃꯥꯅ ꯏꯆꯥꯕꯨꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯍꯥꯏꯌꯨ, ꯏꯃꯥ ꯌꯥꯗꯕ ꯇꯧꯔꯣꯏꯌꯦ꯫ ꯏꯃꯥ, ꯑꯇꯩ ꯑꯔꯨꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦꯗꯣ꯫ ꯅꯆꯥ ꯑꯩꯗꯤ ꯂꯦꯝꯂꯩꯉꯥꯒꯤ ꯃꯄꯣꯛꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯂꯩꯐꯝ ꯈꯪꯗꯦ꯫ ꯅꯆꯥꯅ ꯂꯩꯅꯤꯡꯕꯗꯤ ꯏꯄꯥꯛ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯟ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯂꯩꯖꯅꯤꯡꯉꯤꯗꯣ꯫ ꯅꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯕꯨꯡꯗꯁꯨ ꯏꯃꯥꯅ ꯌꯥꯅꯅꯕ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯅꯆꯥꯅ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯨꯏꯅ ꯍꯤꯡꯕꯗꯤ ꯉꯝꯂꯔꯣꯏꯌꯦ꯫ ꯂꯩꯍꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯕꯨ ꯊꯥꯗꯣꯛꯅꯤꯡꯉꯕ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯏꯃꯥ, ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯜꯂꯤꯕꯅꯣ? ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯗꯣ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯕꯗꯤ ꯅꯆꯥꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯌꯦ꯫ ꯏꯁꯤꯡꯗ ꯂꯩꯔꯕꯗꯤ ꯅꯆꯥ ꯀꯨꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯉꯝꯖꯒꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯏꯃꯥ꯫ ꯂꯩꯍꯥꯎ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥꯗ ꯃꯄꯥꯕꯨꯡ ꯂꯥꯛꯂꯒ ꯇꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯇꯥꯏꯕꯪꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯇꯥꯏꯕꯪꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯔꯤꯕ꯭ꯔꯣ? ꯋꯥ ꯑꯃꯇ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯩꯍꯥꯎ, ꯀꯔꯤ ꯑꯃꯨꯛ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯁꯤꯡꯗ ꯂꯩꯔꯒꯦ ꯍꯥꯏꯔꯦꯗꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ? ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯑꯩꯒ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯂꯩꯍꯥꯎꯅ ꯃꯆꯥ ꯉꯥꯔꯤꯟ ꯂꯩꯅꯥꯗꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯉꯥꯔꯤꯟ ꯂꯩꯅꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯄꯥꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯕꯪꯁꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯉꯥꯔꯤꯟ ꯂꯩꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯏꯄꯥꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯐꯔꯦ, ꯍꯌꯦꯡꯁꯦ ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯏꯆꯥꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯂꯁꯤꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯃꯆꯥ ꯉꯥꯔꯤꯟ ꯂꯩꯅꯥꯕꯨ ꯄꯨꯗꯨꯅ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪꯅ ꯉꯥ ꯍꯦꯛ ꯐꯥꯕ ꯇꯨꯔꯦꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯆꯥ ꯉꯥꯔꯤꯟ ꯂꯩꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯤꯈꯣꯕ꯫ ꯇꯨꯔꯦꯟ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯖꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯣ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯅꯕꯨ ꯌꯥꯔꯦ ꯍꯥꯏꯔꯕꯗꯤ ꯏꯄꯥꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯟ ꯑꯁꯤꯗꯤ ꯈꯨꯜ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯉꯥ ꯐꯥꯔꯤꯕꯅꯤꯗꯣ꯫ ꯏꯆꯥꯗ ꯈꯨꯗꯣꯡ ꯊꯤꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯩꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯄꯥꯕꯨꯡ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨꯗꯣ꯫ ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯖꯒꯦ꯫ ꯑꯗꯣ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯎꯅꯤꯡꯂꯕꯗꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯅꯆꯥꯒꯤ ꯆꯥꯛꯇꯥꯕꯒꯤ ꯃꯇꯝꯗꯤ ꯅꯨꯡꯗꯥꯡꯗ ꯑꯣꯏꯖꯒꯦ꯫ ꯌꯦꯡꯉꯨ ꯇꯨꯔꯦꯟꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯋꯥꯄꯟ ꯃꯈꯣꯡ ꯑꯁꯤ ꯅꯆꯥꯒꯤ ꯆꯥꯛꯇꯥꯐꯝ ꯑꯣꯏꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯈꯟꯕꯗ ꯏꯄꯥꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯄꯥꯅ ꯁꯣꯏꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ꯫ ꯑꯗꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯅꯐꯝꯗ ꯍꯥꯏꯒꯗꯧꯕꯗꯤ ꯑꯇꯩ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯆꯥ ꯑꯋꯥꯕ ꯇꯥꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯄꯥꯕꯨꯡ, ꯃꯇꯝ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯖꯒꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯅꯆꯥ ꯇꯨꯔꯦꯟ ꯑꯁꯤꯗ ꯊꯥꯗꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯁꯨ ꯍꯟꯅꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯋꯥꯕ ꯄꯨꯛꯅꯤꯡꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯃꯆꯥ ꯉꯥꯔꯤꯟ ꯂꯩꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪꯅ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯃꯤ꯫ ꯇꯨꯔꯦꯟꯗ ꯍꯦꯛ ꯊꯥꯗꯈꯤꯕꯒ ꯇꯥꯏꯕꯪꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯥꯏꯕꯪ ꯍꯣꯏꯒꯤ ꯈꯨꯟꯒ ꯈꯔ ꯅꯛꯅꯕ ꯈꯨꯜꯗꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫
mamingna khoiren haidana kaurami. Khoirengi mama lekhidri mapaga machanga makhoi ahumni yumaduda leiribasi. Machan adugi mamingna nungshi haina kaurami. Adubu khoirengi mapadi ahan khara oibaga suba nombadi kaya ngamdre. Thabak pumba khoirena tauba tarami. Khoirena ngasidi isase suktabagum tawida. Naha iwai oina pangasi oirena tawrisi. Karino aibo ayuk saji kharadani phalibasi. Aduga asuk suktaba haunadeda. Isan adubu leitaba zala. Ising khuzai amatang thaknabadi sukthabasi phagadabu malida. Asi khanbadagi chaksangda changduna ising pundagi ising khuzai ama kallaga thaklami. Ising adu thaklaba matung khoiren labukta magi sanbi khara puduna thorakle. Asumna san selingai khugi miyoi kharasu nga pharuraga karakpada khoirenga thengnarami. Itaw khoiren san seliro kari tawramino itawgo? Itaw ai san kharase senaramlibani. Adu itaw hoibo karumdagi laklibano thabak chalukro itaw. Nga pharubanida thabak suningai ga kya laitre sum lesan maso matam pamudana nga phaba chalubani. Itaw hoigidi san leibanina thabak chatrabasi yareda. As karaidaginoda san senaraga san loiraga sen paibasu nate. Ado itaw nga bu kyam pharake? Itaw khoire nga di amna pharakteda. Ngasi hayengidi nga ro konarani. Ado itaw so hayengse thabak konadi chalusidana. Hoi yaye itaw chase. Pare pare adudi aikhoi siyum halage ko itaw khoire. Asi hairaba matung mataw sing ado mayumda hanaki. Khoirensu ngahaki matung mayumda karaktuna sansing ado sangolda punsinbirami aduga imungda sangakli. Imung hek yobaga mapana khoirenda asumna hairami. Ipagi khoiren halaklabra. Nasando chak thonglibani. Isawna marol ama kalliba. Babo kari amu tawnarage ijanai sau tawridubo. Ho ategi ga nate. Aswan mama pa aingonda nga phabiyu nga saningi sinidana. Pabungdi sole nabung laklaga ipa haige hairubadagi isaw adum hokre. So saksangdane changmuro aduga themuro so omta. Hoi babu ai phajana thembirurage. Nungsi chak adu thongna machinda sumna hairi. Kari mapa machano khangdeba nomata ahaba mata susasi haibideba. Mi ita thobi hoi ita papi hoi gidi nungti ya hauba cha. Ibungni na aribasi nupi phangdaba aribasi. Ariba ki wakhalda de leirabnina chak ising so ahaba mata chareba. Khangniba ngasidi injang asa thum morok mayam hapchingeba. Haurani banoi hauni hasni. Ho karino murum nachinga pairaga solidebo. Tanindeko nupi thiba phangdaba aribao. Ngasidi nogi khonjaga tanindeko ai isau siyamuni. Ho ichan nungsibi ibungna hayengde ichan na jananaba nga phaba chatawrabani. Hayengdagidi ichan paihallaroida. Oh yare taningde amta. Yam hawkanuko yare thokro chalo chakse amta thongge ai. Khoirensu machan waraukhre khanglabada asumna amuk hairami. Ibungi be manushi se sauranoba hayengdegi nabungnane aw bata pijarani basi. Adugi sarokne chak tu thongba loisilo. Ibungse chak yam lameba ko sauranu ko wahai khara se hairamlaga khoiren saksangdagi thokhirami. Ngahaki matung chak loireduna chananaba kauraklami. Mabunga mapagasu saksangna changlaktuna chak ado hukpa hurami. Matam maduda insang adudi thum yamna yakpa morok yamna sabana yotpa ngamlamde. Khoiren amadi mapa munna yengnaduna leirami. Matam maduda nungsina asun hairai. Babo kaidawrage ibung noini yengnaidubo chaba yajabro aidi yam hawkhre nungtigi sumaina thongnadi aidi isagase yam phadoi malibo. Khoirena nungsia ngasi jangi mathenchidi otok na hawkhreda. Ibungne hayengdei aw bada pusinjaraklage ko. Hawkre asi hairamlaga mabung hawatkhirami aduga mapasu hawatkhirami. Mabung hoi hawatkiba uraga mangau thibi nungsido nungairaktraba male. Insang khara amuk nauna thongatlaga mabung amadi mapabu nauna pijarami. Asuna numit adumasu hawkhirami. Mathangi numitni khoiren nga phaba chitnanaba kanna loisilami.
ꯅꯨꯡꯁꯤꯁꯨ ꯃꯕꯨꯡꯅ ꯂꯝꯕꯤ ꯆꯠꯄꯗ ꯆꯥꯅꯅꯕ ꯇꯟ ꯈꯔ ꯍꯧꯗꯨꯅ ꯌꯣꯝꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯇꯥꯎ ꯑꯍꯨꯝꯁꯨ ꯈꯣꯏꯔꯦꯟꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯥꯔꯦꯜ ꯂꯩꯅꯥꯗꯨ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯖꯥꯎ ꯀꯌꯥꯒꯤ ꯃꯔꯛꯇ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃꯁꯨ ꯉꯥꯔꯦꯜ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯋꯥꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯉꯥꯔꯦꯜ ꯂꯩꯅꯥ ꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ, ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯒꯦ ꯑꯗꯨꯛ ꯋꯥꯅ ꯂꯥꯛꯄꯗꯤ?" "ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯉꯥꯔꯦꯜ ꯂꯩꯅꯥ, ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯛꯄꯗꯒꯤ ꯐꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯀꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯇꯥꯡꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯈꯨꯗꯣꯞ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯂꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯅꯔꯝꯂꯒ ꯆꯠꯀꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨ ꯐꯪꯗ꯭ꯔꯦ꯫ ꯑꯩꯅ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯅ ꯃꯇꯝ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯈꯨꯗꯣꯞ ꯑꯁꯤ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯥꯏꯔꯦꯟ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤꯗꯣ꯫ ꯈꯨꯗꯣꯞ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯏꯔꯕ ꯃꯇꯨꯡ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛꯇ ꯁꯤꯟꯅꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯐꯔꯦ, ꯃꯤꯠ ꯎꯏꯁꯤꯜꯂꯣ, ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯦ꯫ ꯉꯥꯔꯦꯜ ꯂꯩꯅꯥꯁꯨ ꯂꯥꯏꯔꯦꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯉꯥꯔꯦꯜ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯔꯦꯜ ꯂꯩꯅꯥꯁꯨ ꯃꯤꯠ ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯖꯔꯕ ꯈꯨꯗꯣꯞ ꯑꯃ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯉꯥꯔꯦꯜ ꯂꯩꯅꯥꯅ ꯑꯃꯨꯛ ꯌꯣꯠꯁꯤꯟꯗꯨꯅ ꯄꯨꯛꯅꯨꯡꯗ ꯊꯝꯂꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯈꯣꯏꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨ ꯉꯥꯔꯦꯜ ꯂꯩꯅꯥꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯣꯏꯔꯦꯟꯒꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗꯤ ꯉꯥ ꯐꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯣꯏꯔꯦꯟꯗꯤ ꯐꯥꯕ ꯍꯧꯗ꯭ꯔꯤ꯫ ꯃꯇꯥꯎꯁꯤꯡ ꯑꯗꯨꯅ ꯉꯥ ꯀꯔꯝꯅ ꯐꯥꯕ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯣꯏꯔꯦꯟꯁꯨ ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯣꯏꯔꯕ ꯐꯥꯎꯕ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯏꯔꯦꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯨꯔꯦꯟꯒꯤ ꯅꯨꯡꯖꯥꯎꯊꯛꯇ ꯐꯝꯊꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯀꯔꯤꯅꯣ, ꯉꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯏꯇꯥꯎ ꯑꯍꯨꯝꯁꯤꯗꯤ ꯇꯨꯡꯒꯣꯜ ꯊꯜꯂꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯠꯇ ꯐꯥꯕ ꯉꯝꯗꯦ꯫ ꯏꯁꯧ ꯀꯟꯕꯤ ꯑꯩꯒꯤ ꯏꯆꯟꯗꯨꯅ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ꯫ ꯑꯩꯅ ꯅꯤꯡꯖꯔꯕ ꯂꯣꯏꯅ ꯀꯥꯏꯔꯦꯗꯀꯣ꯫ ꯑꯩ ꯀꯔꯝ ꯇꯧꯒꯅꯤ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯔꯦꯟꯅ ꯐꯝꯂꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯉꯥꯔꯦꯜ ꯂꯩꯅꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯔꯦꯜ ꯂꯩꯅꯥꯅ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯅꯗꯤ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯈꯨꯗꯣꯞ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯈꯨꯗꯣꯞ, ꯅꯨꯄꯥ ꯑꯁꯤꯒꯤ ꯉꯥ ꯇꯨꯡꯒꯣꯜ ꯑꯁꯤ ꯉꯥ ꯃꯌꯥꯝꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯑꯣꯏꯔꯣ." ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯈꯣꯏꯔꯦꯟꯒꯤ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯂꯝꯃꯤ꯫ ꯈꯣꯏꯔꯦꯟ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯔꯦꯟꯒꯤ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯉꯥ ꯃꯌꯥꯝ ꯌꯥꯎꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯏꯔꯦꯟ ꯀꯤꯃꯟꯕꯗꯒꯤ ꯅꯨꯡꯄꯥꯛꯇꯒꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎꯁꯤꯡ ꯑꯗꯨꯅ ꯀꯧꯔꯛꯏ, "ꯏꯇꯥꯎ ꯈꯣꯏꯔꯦꯟ, ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯧꯔꯦ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯦ." ꯃꯇꯥꯎꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯈꯣꯏꯔꯦꯟꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯈꯣꯏꯔꯦꯟꯅ ꯃꯆꯟꯕꯨ ꯀꯧꯗꯨꯅ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ "ꯑꯌꯥ, ꯏꯕꯨꯡ, ꯉꯥ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤꯌꯦ꯫ ꯉꯥꯁꯤꯁꯨ ꯑꯆꯪꯕ ꯉꯥꯛꯇꯅꯦ, ꯑꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯌꯣꯛꯁꯤꯜꯂꯒ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯆꯥꯕ ꯌꯥꯔꯅꯤꯌꯦ." "ꯌꯥꯔꯅꯤ. ꯑꯗꯣ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯉꯁꯤꯗꯒꯤꯗꯤ ꯌꯥꯛꯍꯜꯂꯅꯨꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯣ. ꯏꯕꯨꯡꯁꯨ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯈꯣꯏꯔꯦꯟ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ? ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯣꯏꯌꯨꯝ ꯀꯅꯥꯅ ꯈꯪꯕꯤꯕꯗꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯟ ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯦꯟ ꯑꯣꯏꯔꯤꯕ꯭ꯔꯥ? ꯉꯥ ꯑꯁꯤ ꯂꯪꯊꯣꯛꯂꯨꯕꯅ ꯐꯒꯗ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯣꯏꯔꯦ, ꯑꯣꯟꯅꯔꯦ꯫ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯤꯔꯁꯨ ꯀꯤꯅ ꯆꯠꯇꯕ ꯌꯥꯗꯦ꯫
Asumna khanjari. Nakala maromdana ngarin lainagi mamana mapuroibada asumna hairami. Tari bro. Ngasidi isagi nakta mukta chatlusi. Isado ukitaba kuiri. Ngasidi isagi masak yamna uningi. Taibang na. Aisu khalamlibani. Adudi mama nang loishinba horo thinkini. Asumna ngahaki matung ngari lainagi mapa mamasu turen adu yoraklami. Adugi matung wapan makhungna changlaktuna ipagi ibema haina kaurami. Matam maduda wasoi chadun leiramba ngari lainana tabadagi pabung haina kaurai. Taibang amadi mamasu machagi nakta famdazai. Mamana kappaga sumna hairai. Imagi ibema isagi saktamasi udabada ima yamna waye. Asuk thamoy kainingai oiraba khudolase karigidamakta taibang mapuna pibiramlibano. Kasidi taibang se mamahapu imana warauda bangamdri. Imaso mapamsidagi haningdrini magi ibema. Ima karigidamakta adumna wakal waribano. Matam magi awa nungai khongchatni. Nongmadi imagi suktharaba maithongado nokhan khigani. Imana adumna wakal waraga nachaw oibiegi thamoisu kaidaba ngamdre ima. Ipagi bema pungnama ipana soikiba amadagini. Ngasi phawbada ipana losinduna thamlakpani. Adubu ipa ngasidi nakhoida lotlaroigi. Wari ase namana chada ipana losinduna laikhibani. Ipa se taibang mi nati khoyum lairembani. Ipana namu oibinuja amabu taloi oiningbagi wakhalda luplingai. Khoyum layamgi kumhai yaubada matam thingkibadagi ipa laining thona cherak ase pibibani. Adubu nongmadi awaba asidagi kokani haina takpirakhi. Pumnama napa aigi irani. Adubu khalluraga awaba hena oigani. Aikhoigi so awaba si kokani haiba ipana thajaini. Asumna haukraba wari kaya taibangna macha amadi magi taloi oiribi lehaugi mafamda liraklami. Laya hojikti pumnama khanglami. Asengba achumba khangnaraba matung matam thenglakpadagi mayum maikai pangki. Mama mapa anina mayumda hankrabada ngari leinasu turenda chongthaki. Asumna nongma nongma haukhibana chahi ani amasu hausanki. Amaronda khoirendi turen adugi maramda thiba leplamde. Numit adusu khoiren makuta lung ama paiduna turen adu tamna laklami. Turen adu hek yaubaga turen adu da kumduna nga au ba lungna thinba horaklami. Asumna nga phaba horakpada turengi ising adu khanghodana chawrakhi. Matau adu ubada khoiren kangphana karaktuna ingangakna yengdra lerami. Matam maduda pekliba saji ama ising adu da tawtharakhi. Saji adu ubadagi khoirena pairiba lung aduna saji adu bu kanbigi khanna lamduna kotsinna bu hodnajai. Adubu lambadi phangnamde. Matam maduda khoirena lung adu thamlaga turen adu da chongtharakpadadi saji adu laiba uramde. Aduga ising adusu mayeng khudakta takhirami. Handati khoiren tasengna ngakpa amadi kiba phawraklami. Kari matawno masigi mawong asibu. Kande yumda hananaba tawrake. Kuina pantharaga ai awaba suidina taba tare. Turengi ising asisu amuk chawkhat amuk pitha mitrang haiba haibi kanana semba mitrangi turen oiramgani. Asi khanbadagi khoiren mamai leiduna khongthang khara thangba horami. Matam maduda ngari leinana asumna khamjari. Pukchil chawba minusi leiba ibong amukta lepikho. Naki khonthang amukta lepiraga turena sitamna lakpiyo. Ibungi aki tuzungba ado koknanaba nachan aigi watabi khoba amukta halakhoba ibong. Khoirensu akiba pumba thadoktuna chaplepi aduga asumna khanjai. Karaidagi nupigi khonjano. Phare. Aishu turena sigi maramase khangdana hankraroi. Lai oirasu mi oirasu hakthingmeraga unaraga wari pumba khangdoklake. Asi khanbadagi khoiren mamai amuk leithuraktuna turen lomda makhong adu thangduna lakpa horaklami. Turen adu hek yobaga chawraba ngari leina ama urami. Madu ubada khoirenna munna yengjai aduga machinda asumna hari. Kaino ngari leina asidi onthokna chawkreda. Magisi masaga ngamdraba jalane. Ngasigi matawsi mungla taibangla khangdre.
ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯣꯝꯗꯒꯤꯅꯣ? ꯉꯥꯔꯤ ꯂꯩꯅꯥꯅ ꯏꯕꯨꯡ ꯅꯍꯥꯛ ꯉꯛꯀꯅꯨ. ꯅꯍꯥꯛꯄꯨ ꯀꯧꯔꯤꯕ ꯑꯗꯣ ꯉꯥꯔꯤ ꯂꯩꯅꯥ ꯑꯩꯅꯅꯤ. ꯏꯕꯨꯡ ꯅꯍꯥꯛ ꯋꯥꯈꯜ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ. ꯑꯉꯛꯄ ꯑꯀꯤꯕ ꯄꯨꯝꯕꯗꯣ ꯑꯩ ꯀꯣꯛꯍꯟꯖꯒꯦ. ꯈꯣꯏꯔꯦꯟ ꯍꯟꯗꯛꯇꯤ ꯉꯥꯔꯤ ꯂꯩꯅꯥꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯐꯝꯊꯔꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯐꯔꯦ, ꯑꯩ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ? ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯂꯩꯉꯥ ꯅꯍꯥꯛꯅ ꯃꯤꯔꯣꯜ ꯉꯥꯡꯂꯤꯕꯅꯣ? ꯏꯕꯨꯡ, ꯅꯆꯟ ꯑꯩ ꯂꯦꯝꯂꯩꯉꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯃꯤꯑꯣꯏꯕꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯅꯤ. ꯏꯄꯥꯒꯤ ꯑꯁꯣꯏꯕ ꯑꯃꯗꯒꯤ ꯑꯩꯕꯨ ꯉꯥꯔꯤ ꯂꯩꯅꯥ ꯑꯣꯏꯅ ꯐꯪꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯋꯥꯕꯁꯤꯗꯒꯤ ꯀꯣꯛꯅꯅꯕ ꯃꯔꯝ ꯄꯨꯝꯕ ꯇꯥꯛꯄꯤꯔꯝꯃꯤ. ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ. ꯈꯨꯗꯣꯞ ꯑꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯁꯤꯟꯅꯔꯝꯕꯅꯤ. ꯈꯨꯗꯣꯞ ꯑꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛꯇ ꯁꯤꯟꯅꯕꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯇꯥꯛꯄꯤꯔꯝꯃꯤ. ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯁꯦꯡꯕ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯉꯁꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯂꯝꯕꯅꯤ. ꯉꯁꯥꯏ ꯏꯕꯨꯡꯅ ꯁꯖꯤ ꯑꯃ ꯀꯟꯕꯤꯒꯦ ꯈꯟꯅ ꯍꯣꯠꯅꯈꯤꯕ ꯄꯨꯝꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯖꯍꯧꯏ. ꯁꯖꯤ ꯑꯗꯣ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯈꯪꯂꯕꯗ ꯏꯕꯨꯡꯕꯨ ꯅꯆꯟꯅ ꯈꯥꯝꯖꯕꯅꯤ. ꯁꯤ ꯈꯨꯗꯣꯞ ꯑꯁꯦ ꯏꯕꯨꯡꯒꯤ ꯈꯨꯠꯁꯥꯗ ꯁꯤꯖꯤꯟꯕꯤꯔꯣ. ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯄꯨ ꯏꯕꯨꯡꯅ ꯑꯣꯏꯕꯤꯔꯣ ꯏꯕꯨꯡ. ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯞ ꯑꯗꯣ ꯂꯧꯅꯅꯕ ꯍꯥꯏꯔꯝꯃꯤ. ꯈꯣꯏꯔꯦꯟꯁꯨ ꯈꯨꯗꯣꯞ ꯑꯗꯣ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯈꯨꯅꯤꯡꯗꯧꯗꯨꯗ ꯁꯤꯖꯤꯜꯂꯝꯃꯤ. ꯈꯨꯗꯣꯞ ꯑꯗꯣ ꯈꯣꯏꯔꯦꯟ ꯍꯦꯛ ꯁꯤꯈꯤꯕꯒ ꯉꯥꯔꯤ ꯂꯩꯅꯥ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯔꯕ ꯅꯤꯡꯊꯤꯖꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ. ꯈꯣꯏꯔꯦꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯆꯩ. ꯉꯥꯔꯤ ꯂꯩꯅꯥ ꯑꯣꯜꯂꯝꯕꯗꯒꯤ ꯃꯤ ꯑꯣꯜꯂꯛꯄ ꯑꯗꯨꯗ ꯉꯥꯔꯤ ꯂꯩꯅꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯏꯆꯟ, ꯅꯕꯨꯡ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ? ꯅꯍꯥꯛꯄꯨ ꯂꯥꯏꯔꯦꯝꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤꯔꯥ? ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯗꯣ. ꯏꯕꯨꯡ, ꯑꯩꯒꯤ ꯋꯥꯁꯦ ꯊꯥꯖꯕꯤꯌꯨ. ꯏꯕꯨꯡꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯆꯠꯂꯨꯁꯤ. ꯏꯃꯥ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ. ꯑꯁꯦꯡꯕ ꯄꯨꯝꯕꯁꯨ ꯈꯪꯕꯤꯈꯨꯋꯣ ꯏꯕꯨꯡ. ꯍꯧꯖꯤꯛꯇꯤ ꯈꯣꯏꯔꯦꯟ ꯑꯁꯦꯡꯕꯗꯣ ꯈꯪꯕ ꯄꯥꯝꯂꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯄꯥ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯇꯥꯏꯕꯪꯅ, ꯃꯃꯥ, ꯀꯅꯥꯅꯣꯅꯦ ꯃꯣꯏ ꯑꯅꯤꯁꯤꯕꯣ? ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ. ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯐꯔꯛ ꯇꯥꯕꯗꯒꯤ ꯆꯪꯂꯛꯂꯤꯕ꯭ꯔꯥ? ꯑꯃꯨꯛꯇ ꯍꯪꯉꯨꯅꯦ ꯃꯃꯥ ꯅꯪꯕꯣ. ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯪꯒꯦ. ꯍꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯂꯥꯛꯑꯣ, ꯐꯛꯇ ꯐꯝꯁꯤ ꯁꯥ ꯁꯥ. ꯏꯃꯥ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯔꯣ? ꯑꯩ ꯅꯈꯣꯏꯅ ꯄꯣꯛꯄꯤꯈꯤꯕ ꯂꯦꯝꯂꯩꯉꯥ ꯑꯣꯏꯔꯝꯕꯤ ꯅꯆꯥ ꯉꯥꯔꯤ ꯂꯩꯅꯥꯗꯨꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯂꯝꯃꯤ. ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯇꯥꯏꯕꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯣ? ꯃꯤꯀꯨꯞꯁꯤꯗ ꯏꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ. ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯆꯩꯔꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ. ꯏꯆꯥꯒꯨꯝꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯄꯥꯅꯅꯤꯀꯣ. ꯍꯧꯖꯤꯛꯇꯤ ꯈꯣꯏꯌꯨꯝꯂꯥꯏ ꯑꯃꯒꯨꯝꯅ ꯑꯩꯒꯤ ꯃꯍꯩ ꯌꯥꯎꯔꯦ. ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯎꯕ ꯉꯝꯂꯦ. ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯆꯥꯟꯕꯤꯔꯦ. ꯅꯅꯥꯏꯒꯤ ꯆꯩꯔꯥꯛ ꯀꯣꯛꯄꯤꯕꯒꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯁꯨꯝꯅ ꯇꯥꯏꯕꯪꯅ ꯊꯥꯒꯠꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯏꯕꯪꯅ ꯈꯣꯏꯔꯦꯟꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯏꯕꯪꯅ ꯈꯣꯏꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯆꯥꯒꯨꯝꯕ, ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎꯀꯣ. ꯏꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯒꯅꯨ. ꯌꯦꯡꯉꯣꯏ, ꯏꯄꯥꯗꯤꯅꯦ ꯈꯣꯏꯌꯨꯝꯂꯥꯏꯅꯤ. ꯃꯔꯝ ꯑꯗꯨꯅ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯂꯩꯐꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯒꯦ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯡꯁꯨ ꯃꯆꯥꯇꯣꯟ ꯍꯥꯏꯅ ꯊꯣꯜꯂꯒꯦꯀꯣ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯣꯝ ꯃꯆꯥꯇꯣꯟꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ. ꯑꯗꯨꯒ ꯂꯩꯍꯥꯎ, ꯅꯍꯥꯛꯇꯤ ꯂꯥꯏꯔꯝꯂꯦꯟ ꯄꯥꯡꯉꯁꯤꯗꯣ. ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯨꯔꯁꯤꯀꯣ. ꯑꯗꯨꯒ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ, ꯏꯄꯥꯅ ꯂꯥꯏꯔꯝꯂꯦꯟ ꯆꯠꯈ꯭ꯔꯕꯁꯨ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯇꯨꯅ ꯏꯄꯥꯒ ꯅꯃꯥꯒ ꯎꯅꯕ ꯌꯥꯒꯅꯤ. ꯃꯤꯀꯨꯞꯁꯤꯗꯒꯤ ꯏꯄꯥ ꯂꯥꯏꯔꯝꯂꯦꯟ ꯄꯥꯡꯈ꯭ꯔꯒꯦ. ꯃꯆꯥꯇꯣꯟꯅ ꯀꯞꯅ ꯀꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯏꯄꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯒꯦ.
nasabu thadokuna chatpikhinu o ipa ibungo. Ima, nachabu nungsidrabaro. Machagi wafam taraga mama oibigi thamoi kairaklami adubu taibang khoyum laigi mahai yaurabadina awaba khandaba laiwa ama tawraba matung aroibo oina asumna hairami. Ipagi imom nungsibi sangsara sida mapa mamana machabu nungsidaba yaudi. Isaga punna laibadi yaroidori. Khanduna yengu imom nungsibi ningom mapok haibase mahaki asingma mayumdi mahaki mapuroibagi yum adubuniko. Nupa asina ichagi matik chaba misak oigani khuyum laina su yaba iya haibado oirebani hojikti imomgi awabu kokloko nahaki ima amadi napa aibu ujaningba matamda khudaktu unagani hojikti mazaton su yarami aroibo oina maya amadi machabu nungsina konbiramlaba matung taibang amadi lehau lairamlen pangkhirami aduga khoiren amadi machaton su khoirengi mayumda lakhirami Khoirengi mayum yaurabada khoirengi machan amadi mapana machaton bunungsina kausinduna harauna wari kya sanarami adugi matung khudop adugi matengna phajaba yum amasu saduna nungaina lerami aduga marak tasu mama amadi mapabu unarami asumna matam pumbada watapadana amadi ana ayek yaudana nungaina pankhirami